अहानबदा मरुओइबा पाउ माहिरोइ लुप तरुंग लुचिंगदुना माहिरोइ लिसिंगना क़्वाकैथेल लगी राजभवन की गेट फाउबा खोंगचत अमा चतुना सिक्योरिटी फोर्स सिंग की का हेनबा थोंग सिंग यानिंगदब उतख्रे टियर गैस सेल अमा फाउबा कापखिद्रे एसपी ना खोंगचत यावबा माहिरोइ सिंगदा इसिंग यनख्रे Geneva United Nations की ममांगदा यूरोपियन मणिपुरी एसोसिएशन ख़ुराइजम अथौबगा सिट इन प्रोटेस्ट डेमोन्स्ट्रेशन अमा पांगथोखरे UN डेलीगेट सिंगदा चे सांग यनख्रे अमदी नुमित हुमनी की मनुंगदा लोइसिनबा याबा इरांग लोइसिनद्रबसिना बीजेपी की डबल इंजिन लेंगा फेल ओइरे हाइबा ताकले हाइना डॉक्टर निमाईचान लुवांग ना फोंगदोखरे Kurumjari Northeast Window TV na sandok jaba numidangi Manipuri paw miteng tabiriba singbu Surbala MAIREMBAM taramna ukjiri amadi hojik miyamda paw machakhai na pizari Manipurda laidiba tongan ba mahai tampham sangsingi mahairoi singna mihathina hatok pikraba mahairoi ani ge achumba wayal fanghalu haiduna ngasi क़्वाकैथेल lagi BJP office pawbana Rajbhavan gi gate mamang fawba khongchat ama chatkhre ngasi ki khongchat aduna Manipur police amadi RAF ki maike degi tear gas cell amadi rubber bullet ama fawba kapkhidre Imphal West District Police ki SP Dr. S. Ibom Jana khongchat yawkiba mahairoi singda ising yanki mahairoi loop taruk na sinduna security force singna ka henba thabak thawong sing chatharakliba asi central amadi state laingakna lebhannaba taksinaba amadi mi hatpada chenaba terrorist sing athubada fadana chairak pigedabani miyoibagi hak khongoi nariba asi lepkadabani amadi lamdam masida tangdu leitama purakadabani haiba paudil pinaba chatpa khongsat ni hairi khongsat aduda saruk yakiba mahairoi loop taruk ki luchingba singna security force singna mahairoi singna chathakiba thawong sing yaningde haina phongdoki lamdam masida National Register of Citizen NRC chanahalu kaisu khangjadraba mahairoi hatpa yaningde Manipur dagi Central Paramilitary Force sing lautho achumba wayal pami haiba kholau kayasu lauki International Peace and Social Advancement IPSA Manipur ki Vice President amasung Kokomi ki spokesperson ख़ुराइजम अथौबना हौजिक जेनेवा United Nations da chathariba campaign da mateng pangnaba Europe ki tongan ba mafam singa leiba maitei singna pulaga ngasi miyamna khangnaraba broken chair ka thangna leiba UN ki manifest ground da awaba saktam ga loinana wakat mifam ama pangthokre wakat mifam aduda Europe ki tongan ba mafam sing United Kingdom amasung Ireland dagi lakpa maitei singa saruk yaki mifam aduda ख़ुराइजम अथौबा European Manipur Association ima gi president 𝐔𝐞𝐯 Biramani ima gi member Okram Biswajit amasung London laiba maitei mahairoi yaikhomba 𝐔𝐞𝐯 na Manipur da laidiba irang amadi ꯆꯤꯟꯀꯨꯀꯤ narco terrorism gi wafam kaya gi matangda wa ngangki hairi wa ngangki ba singna chahi nawriba mahairoi ani linthoi ngambi amasung Hamanjit pu hatkiba mari leinaba photo sing social media da viral oirakiba gi matangda su wafam kaya phongdoki wakat mifam adugi matungda athobana luchingduna Europe ki maitai diaspora dagi mioi taret na saba kangbu amana Human Rights Council gi yankai mari suba session chathariba United Nations gi campus chatuna Manipur da thokliba irang Chinkuki narco terrorism amasung nongna safonglatliba Golden Triangle gi mari leinana ipau amadi wafam kaya sugaiba pamphlet amadi brochure sing session yauriba delegates sing da yanthoki hairi IPSA gi president Birjit Taurangabamna thadorakpa chirol amagi matung inna athauba amasung mahaki team hojik Manipur da laidiba issue singi matangda marik chumna iduna khanghanba achumba wafam sing yawba mapung oiba report ama tongan ba forum singda amadi UN gi reporter singda pisineba thorang tauri hairi We the Meitei diaspora in Europe are here in solidarity for all the innocent human lives lost in Manipur. We appeal to all the communities on both sides, the Kuki community, 𝐒𝐄𝐯 community as well as the Meitei community to end this violence, and we have to stop it. We don't have to lose any more lives, and what we really like to appeal is that we have to coexist, we have to live together. Say no to! Say no to! Save Meitei! Save Manipur! Save Meitei! Save Manipur! Save Meitei!
Manipur thokliba irang asi BJP lengang loisinge khalagari numit humnida loisinba yabani adubu loisinba ngamdriba asina takpudi double engine gi BJP lengang asi fail oire haibani haina JDU gi spokesperson Dr. Nimai Chan Luang na phongdokre wapam asing asi Manipur press kapta pangthokpa pawgi mifam amada phongdokibani Dr. Nimai Chan na thamari hena thokliba irang asi haurakpadagi hauna laksinba yabani kari maramgi loisindribno haina hangki Kuki nupi ani ge fi thongdaba video ama viral oirakpadadi CM masamak yauna condemn tawki capital punishment pigini haiki aduga maitai ge angang ani sibagi photo viral oirakpa asidadi kari gi wahai machet ama fawa phongdok tribano laikidrba linthoi ngambi amadi hamanjit ki imung manungda ngarang political party tara ge luchingba singna unaruba chatluba matamda lehori be phibam adu yengbada yama nungaite double engine ni haidi balenga asina viral oirakpa kuki nupi ani adudadi paisa pi batan natana jenari ba mioi singdo faraga jela thamki linthoi ngambi amadi hamanjit ke asi wa hakchang sing hauzik fawba phangdribasi kanana thigedabano haiba wahang kaya su hangki new media viral orapa ulai taktokki ma kiba mafum khangdraba anga ani linthoi ngambi amadi emnasi thamiki ingida bu farga ingida number photo amaga hatkra matungi asi bomasagi photo yawa thadokpa viral orapa matangda yamna tamthina hat pachu mami hat adusu karigumbam ta marale nantaba tumna maiti ngi hadiba yamna torture tawna hakiba mami hat ase political party tarana yamna akan mabonda inda tawi condemn tawi Mahairoi Hamanjit amasung linthoi ngambi ani ke mihad yaning daba phongdok kana umanglai tengbang lob UTL thobal ningombam na senduna ngasi thobal ningombam da masing yamlaba maira paibi amasung mahairoi singna human gen sem tuna khola kya laukhre loinana Manipur lenga ki mathakta wakat kya thamlaki wakat sing adudi hizam luang bi linthoi ngambi amasung Fizam Hamanjit ki asi bhaktang asi imung manungda sinagadabani micham mahairoi hat pa mioi sing athubada fagadabani makoi ani ge atuma wayal phanghanduna democratic oiba mawongda khongtang changsiliba mahairoi singda tamthina phuba chaiba tawba asok apan nanghan giba security force ki mathakta action lawgadabani ching amasung tamda manaba lochana halu Manipurda popi mela pangthokpa yaroi khungakpa singi thodang state force an lawgadabani misi mina khudimaki tekcha state lenga na pugadabani hairi अखोई मणिपुर से लेंगाक लेरिबा नत्रगना लेत्रबा हाइबसी अखोई पब्लिक की लेरिबा मणिपुर लेरिबा प्रजा खुदिमकी अचौ वहंग मोइरे मसी कनाना थोनबन लेंगाक पाइरिबा मपा ममा वइरिबा अखोई मणिपुर की चीफ मिनिस्टर की मागी तोफम थोक थबक सिंग असि मफम साना मताम साना अमत तौद्रेना अखोई लोकजरी येक्सिंग असि हौजे छात्र अनि हिजम अखोई लेरिबा लिथोई गंबी अमदी हेमंजित मखोई अनि के मिसिसि अदके मतिक तमथीना हातलबनी अदके मतिक मतम कोइलगी मवांगदगी मांगिबगी रिपोर्ट से मिसिंग रिपोर्ट से मतम साना पीगिबसिले ओगसी फावुजदा मखोइना सेक्शन न थीजनबगी ममी सुंता ताती लेंगा की माइकैदगी Haukiba July 3 thiba khangdana lerakiba mahairoi ani luangbi amadi hamanjit put tamthina hatkiba bo yaning daba phongdok pagat loinana atuga matamda Manipur da tangdu laitaba lamdam ama ohengadabani haidana tanglai hada Manipur kanbalup oinamna sinduna oinam bazada wakat mifam phongkre wakat mifam aduga mari leinana oinam maira paibi luk ki secretary ch anobina hai matam sang thiba khangdana lerakiba angang ani ge asiba photo unarakpada khoi saunaraba mahairoi singna Chamna khongchat ama chatpada security force singa tamtina fuba chaibada natana tear gas cell rubber bullet kapthorapada asok apan kya nanghan kiba thodok ase yaning de haiki Manipur da karamba matamda ing tapalamdam ama oirakani khanduna lairingai cherak asida nongma gi irang asi kangkhatpa hengalakli loinana kuki nupi ani gi mafi thongdana miyam mamangda pui haibagi matangadi Manipur gi MLA minister sing yauna center gi luchingba singa thawai yaunga law khongduna hotnakiba amadi maitai khunaba malem gi mayam da yamna tamthiba furup amagum uhanki Aikogi mahairoi ani chin kuki jo terrorist singna mihathina hatok phigiba asidana thoina luna lautabagum tawriba thong ase yaning de hainasu anobina phongdokhi nupi ani gi bhaire sakhiba adudadi aikogi lebiriba MLA minister kayana thoktuna protest tawduna wakat mifam phamduna tawi aduga bharat sarkar na su madubu pichibi puma bhaire salandana tamthiba maitai ama oina uhan aduga ngasigi asok tamthina halaba maitai singbu tamthina hatpagi video viral kaya salaba sidi prithvi da lebiriba amadi aikogi india gi prime minister na amadi Amit Shah na tabidabra ubidabra haibase aikoi haijaningi aduga loina na aikogi Manipur gi asigum laba sarkar asina aikogi isa sung sing asibu karimta makhoi gi masani masuni khanbidrabra makhoi gi masa masuda
kari oigani asumna makhoi le thokpa ngamgadra akhoi mama oibisingdi sa singi video viral ado urubadagi tumba chaba changde khangba ngamde thamoi sing asida kari pawage ado amuk tange tabiu ubiu akhoi khangba ngamdre ꯏꯔꯦꯡꯕꯝ ꯆꯤꯡꯈꯩꯉꯥꯟꯕ ꯑꯃꯗꯤ ꯁꯒꯣꯜꯁꯦꯝ ꯉꯥꯂꯩꯕ ꯃꯩꯇꯩꯕꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ NIAꯗ ꯊꯤꯒꯠꯍꯜꯂꯨ ꯍꯥꯏꯅ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯒꯦꯟꯁ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ ꯆꯤꯡꯈꯩꯉꯥꯟꯕ ꯑꯦꯟ ꯉꯥꯂꯩꯕꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯥꯏꯔꯛꯂꯤ ngasi ꯁꯦꯛꯃꯥꯏꯖꯤꯡꯈꯨꯅꯧ RYDO club amadi JC amasung imung manung yauna pangmi singa unaba amada JC asigi president Y Rosina haiki haukiba July thada Sekmai Kendrigi manung chanba lakin thabida khunja singi mateng pangba chatkiba Sekmaijingkhunau dagi khunja ani bukuki terrorist singna faraga tamthina hatok pikre haiba social media da minute taruk henba video thadorakpadagi tasengna khanglaba fawba Manipur lengangna kari action lokhalabagi amadi lokhalakadawri Rosina hai athuba matamda kuki terrorist singna mahairoi ani yauna khunja ani bu tamthina otnairaba matungda hatkiba asida Manipur lengak amadi India lengakna CBI natraga NIA da case sing asi sinaduna mara laiba sing ahakpa chirak pigadabani madu natadana manorama hatkibagi matangda ngasi fawa CBI da case pending laiba asumna thamgadawribra chingadaba ngamde haiki Manipur government amadi Bharat laingak ngasi phawba tumsin naduna khangjin usinadaba mawongda leibase Bharat laingak amadi kuki militant singa hidden agenda manungda leirabra haibase aikhoi thamoida singnaba phawi hauji mamangda Sangmajil Kunawdagi Lakin Thabida Lan Pangba Sakhiba Irengbam Chingkhainganba Loinana Sagol Semngalaiba Hairiba Mioi Ani Asisu Makhoina Tamthina Hatpiki Adu Hadak Nauna Minute Taruka Sekel Animuk Sangba Bairelama Thole Kuki Militant Sina Makhobu Yamna Poteli Tamtino Opine Vidaba Matungda Makhoja Hale Bazi Koi Bibili Min Ure Lepak Miyamna Kange Honorable Siams Kangvidam Lakani Hairiba Angang Anisiki Mihat Persingase Kuki militant asigi matakta Bharat laingaki luo to sijena birakanda luo laiba laiba mak ohen birakanda haireba mihat persinga do CBI orna tegra NIA da makhoibu case thangat piduna dandi pibase JSG maikai dagi aikoi apamani JSC gi convener thongnaujam ayang leimena haikibada Kuki militant singa chatharakliba miot minai gi thongdo kaya gi marakta mahairoi ani hathibigi photo viral oiraktuna lamdam masigi mahairoi singna achumba wayal fanghalu haina mahairoi singna Manipur gi sem unanaba ingtapna khongchat chachabada security force singna ka henba thabak chatharakpa asi akan mamongda condemn tawi haiki Manipur da laidiba Central Force sing chatpikro Manipur gi miyamna Manipur asing haurage haiki irang asida waroi sin purakpa ngamdriba asi Manipur lengak amadi India lengak ka kuki terrorist singi marakta hidden agenda ama laidabra haiba chingadaba ngamde haiki Ireipa iramdam sida sathariba kuki militant singna sathada iba miot minai sida khang bawaraba iramdam sigi mahairoi ani ngarang nahanta violel oraktana leibaki lamdam sida leiriba satra naharon singna akhoi satra ama oina akhoi gi achumba wayen PBU waidana khutta khulai paijadaba lari khaw kolom paijadaga tungi yumbien orakadoriba isa isu singsina Manipur siam da wakatpa lakpa matamda Manipur gi laingak loi singa thadokpa huiroi singsina eigi isa isu inau singsina tawriba thongote akhoi adokki mate kadem tawi thamoi songna nuaite oina ngamagadi karigi awang chemaidagi haigalaga lairiba bunker singdo thuwaru sodana karigi makuttu khulai paidaba satra naharon piyangang singduda mona karigi tamthina makut mayumda imungdagi boxing thoga saina kan samoji kaye India government Manipur gi miyam asi Indian citizen amo ina ubang ngamdre Manipur lengak na su colonial state amagom India government ki yaka yengduna leire haina Coordinating Committee on Manipur Integrity Kokomi Media Coordinator Somarendra Thoksom na khuyet pidun thadorakpa cherola mana hairi cherola sina hai July 3 tagi mahairoi ani thiba khangdana leirakiba adu laikidre haina social media da thagalakiba photo khara viral chalakpa asiga mari leinana hojik thokliba issue asigi hawrakpa Manipur lengak amadi Central lengak na matam chana paikhatfam thokpa thabak sing paikhat kadabani Manipur da Chin kuki narco terrorist singna micham meyam da chatharakpa lan asi maikai khangdaba nakal amarom da puthokpa yana ba hotnabata natana irang asigi maru oiba hawrakfam thidokpa mathau tai issue kaya thokna sokna riba lan asi Manipur lengak amadi India government anina
फोंगना चथरे हाइबगे खुदम चंगदम कया थोलकपा असि मणिपुर गे मियामना फोंगना उबा फंगले हाइनासु चेरोलसना पल्ली माहिरोय अनिबु मिहाथीना हाटख्रे हाइबगे खुदम चंगदम फंगकपदा माहिरोय खुनाइना डेमोक्रेटिक ओइबा मवंगदा चंगसेलकपा खोंगजंग कयादा रैपिड एक्शन फोर्स RAF की कांगपुना मोप नमथबगी नमादा टेरगे सेल यावना रबर बुलेट स्मोक बम कया कापसिन बता नतना मी सिबा याबा नोंमै यावना मियामदा ओनसिनदुना कापसिनबदा असोक अपन थोखनकिबा थौदोक असि खुनाय असिबु मालेमदगी मुथतनबा चंगसेलकपा खोंथांग अमनी हाइना कोकोमिना लवी हाइरी मणिपुर इंडिया की स्टेट अमा ओइना लौबा ngamde हाइबसि इंडिया गवर्नमेंट थारकलिबा पैरामिलिटरी फोर्स सिंगना मणिपुर की मैतै मियामदा चथरकलिबा थोंग असिना मयेक सेंगा ताकले RAF ने फोंग फोंगना अखोगी जाति नते तौनिंग बतौ अपना आदमी नहीं है कुछ भी करो हाइना लाउखिबा मियाम तानरबा वफम अमनी मसिदा चेनरिबा RAF पर्सनल अदुगी मथक्ता अकन में एक्शन खुदक लौखटकदबनी इंडिया लेंगाकना मणिपुर की मियाम मसागी फुरुप अमनी खनबा ngamde पैरामिलिटरी फोर्स सिंगना यूनिफॉर्म सेटपा माहिरोय सिंगदा चथकिबा मखोगी का हेनबा लिचत अमदे युम चंगदुना लांजद्रबा मिचम मियामदा सा सनगुम चिंथोकपुना फु चैखिबा असि डेमोक्रेसी चटपा लेबा अमगी लिचत नते थौदोक असि यामना इकाइनिंगा ओबा ह्यूमन राइट्स खोंगोइनबा थोंग अमनी हाइखि मणिपुर की मियामना कुकी नार्को टेररिस्टसिंगा चथरकलिबा लान असि नाथैदुना चटखिदनबा मियाम पुना चटमिनसि हाइना कोकोमिना मियामदा अपील तौरकले नाकाम अमरोमदा पॉलिटिकल लीडर सिंगना मसागी ओइजबा थिदुना चौकरी कनबा लुप कया सेमलकपदगी मियामगी सेंगलबा इहौ असिबु मरिंग मरांग हनबा होटनरिबा असि मैकै लाना पुंगनबा होटनरिबा लुचिंगबा सिंग खुदकता लेपकदबनी मियामगे असेंगबा लुचिंगबा सादुना थबक तौरिबा सिंगी मथक्ता अचौबा परा अमा तंबिगनी हाइनासु चेरोलसिना मखा तारी लंगबन हाइसोय हाइपाल थबागी सरुक अमा ओइना निंगथौखोंग मंगोलगानबी कॉलेज दा लैदिबा इनमेट सिंगदा मोइरांग मल्टीपर्पज हायर सेकेंडरी की रिटायर लेक्चर RK समाचुरन अमदी मागी इमुंग मनुंगना महाकी लैखिद्रबा अपोकपा RK समालैमा की ममिंगदा चकलेन अमा कतुना इनमेट सिंगदा पिजा पिथक तौख्रे मसिगी मतंगदा RK समाचुरना हाई हंदकी कुकी सिंगी लान असिदा अवाबा तादुना कॉलेज असिदा लैरिबा मियोय सिंगदा महाकी अपोकपगी मिंगदा ngamjaba खरा कचदुना इनमेट सिंग पिजा पिथक तौबनी हाइना फोंगदोके कुकी सिंगदा मसा मसागे लेक्चरम्बा लंदुम पुरा मोहम्मद पीरगा मैथारगा कांबिरगबा असि मावंगाबी कॉलेज दा हांगिबि लिके मसिदा लैबिरिबा एकोगी रिलीफ कांबु हाइतारे मी चनीगा खर लैबसिदा नसी एगी इमा लेगद्रबी थोक्सोमिंगोन आरकीओमी समा देवी गिदमक्ता ngamjaba खरदं मागी दा एकोगी फैमिली हाइतारे एगी हेक इनोचा देगे इसा देगे एगी सनसिंग देगी टाइमसिंग देगे एगी सेनसिंगना ngamjaba खरदं मयामगी सेवा फंगजबसी एकोगी लाइब फबनी आइना खजे यूनाइटेड प्रोटेक्शन कमिटी बोलना तमथीन हाथो पिख्रबा माहिरोय अनी की मफम मिहात पसिंग पुथोकुना चेराक पियो हाइदना माहिरोय सिंगना खोंजंग चंगसेनबदा सिक्योरिटी फोर्स ना माहिरोय सिंगदा मपांगल फुदोकुना अशोक अपन नंगनगिबा थोंग यानिंग दे हाइना फोंगदोरकली वफम असिंग असे कमिटी असिगे ऑफिस दा पांगथोकिबा पाउगी मिफम अमदा फोंगदोकलदना कमिटी असिगे वुमेन विंगी मीडिया कोऑर्डिनेटर L प्रेमिलाना हाई सिक्योरिटी फोर्स ना माहिरोय सिंगी मथक चथरिबा थोंग सिंग यानिंग दे मसे कॉन्स्टिट्यूशन के आर्टिकल 21 क्लोज एना यादबा थोंगनी थौदोक सिंग असी अशोक अपन यावखिबा कया अदुगी लेंगाक ना टेक्चा पुगदबनी मी हातबा चेनबा मियोय सिंग चेराक पितुन लमदा मसिदा लो लैरे हाबदु मियामदा खंगन बियो हाइनासु फोंगदोके सेंट्रल आर्मी सिंगना साटा साटे सिंगदा जेंगलिबा मियेंग अमदी यामना तमथिबा मवंगदा टोर्चर तौरगा सार नोमै यावदना खुसुखुलाई यावदना साटा साटे सिंगदा खुद थाबिबा अमदी इंडियन कॉन्स्टिट्यूशन की सना पथाता सलीबा 21A क्लोज पीदबा अदुगुम्बा लो मयाम अमा थुगाई बिरगा नमफुदा फुदेतना मयुम फावबदा संसिलगा फुबगी राइट लेहलिबसे ngasi पालिबा स्टेट सरकारना तवनबनी मसिगी दमता हौजिक चथरलिबा खोंजंग असिगा इरोइनना तांग पुंग तरुक्तगी सार्टी सिंगना संसिलइबा खोंजंग सिदा अदुगी मति सार्टीबा अखोई यामना तमथीबा अदुगुम्बा हात्रमक्सु हाटपगी पंथोंग यौरबा असि फावबदा ngasimak पालिबा BJP सरकार ओइरो ममांगदा पालिबा कांग्रेस की सरकार ओइरो अखोई इरमदम मणिपुर की प्रजा मियाम से कयाम कुइना नखोइना ओतुना लेबिगदौरिबनोबा
Wangjing Bazar Mayada Lady Ba Wangjing Tentha Mandal gi office oiramba building ado haujikti yum oina lainare matam kharagi mamangda BJP Mandal gi office oiramba adu oikije maram asina miyam malaikai amadi imung asige khanbiraga amang ata thokhanaba hotna bigeno haina phongdorakli Wangjing Bazar Mayada Laiba Hana Mandal gi office oiramba haujikna yum oina laidiba mafam aduda paumi singa unaba amada laikai adugi moirang tem rom koba miyoi amana haikibada Tha ama anigi mamang da sumapam asida lairamba poche kya masakhang da basingna mai tha ki balaikre mapam ase yum oina lainari ba mapam amani mai chak payorak lagadi yum kaya thangana laibanina maheu lang pokthola kadra haina laikai miya mi pai ba poknare haiki ngarang maksu mapam asida Wangjing Tentha Mandal gi office oira boy ningduna thomjil lakhibani masida su laikai na haizabadagi poche khara puthoklaga surokta mai thadok lambani haina phongdoki hana koina Wangjing Tentha kendra gi BJP की मंडलनी हाइना लेरंबा मफम मदुनी अदुबु मफम असिदा ममांगदसु था अमनि की ममांगदा मनुंगदा लेरंबा पोचै मयामसी नुसिजरबे चिलिनाउ सिंगना नुंगाइतबना हेमनबदगी लोइना लोखोक्तना मपानदा चिंथोगा मई थादना मनुंगदा लेरंबा पोचै सिंग तुगाइदना अचौबा इरांग अमसु तौबिग्रे थोखरे अदु मफम सिदा लेजरिबा खोइ लेकाइगी मियोइसिंगना तौरिबा थौंग असिदा मई चाकप खोटपा यावरगदी अखोइ युम नंगना थंगना लेबनिना अखोइदा यामना मिपाइबा युमदा समनारकद्रा हाइबना चिंगबा मयाम अमा पोकपदगी अखोइना कन्ना हाइजबदगी मपानदा पोचै सिंग अदु पुथोगा मई थाखिबनी Mahairoi ani linthoi ngambi amasung Hamanjit pu tamthin pa mawong da hatok pikiba yaning de mahairoi hat pada chenaba sing matik chaba cherak piu amadi lengak ama leidi haiba thabang utlo haiduna mahairoi sing club maira paibi sing amasung lekai miyam na ngasi Khengman jila kaithel da wakat mi fam phangkhre Peace and Relief Committee Khengman amasung committee asigi women wing na sinduna pangto kiba wakat mi fam aduda saruk ya kibi mahairoi nupi mecha amana phongdo kibada thokli be irang asida mahairoi ani bu minung sil leitana hatok piba mahairoi sing bo asok apan yawhan biba amadi irang asina maram oidega ningthina laik tambasu fangdre asiguma tanja sida aikoi mapi mapa oidiba lengak na karimata yengsin bidabasi mahairoi ama oina aikoi nungai tama fawi haiki Kanguki oiba ngasi Manipurda atobu irang ama thoi aduga kanguki oiba irang sida akoi mahairoi da sokpaje mahairoi ma oina akoi yamna nungai jade aduga kanguki oiba irang sina mahairoi akoi se laik tambasu phangjajibane aduga laik tambasu phangjingai manung sida smaina moina aidi kuki gi mioi sing oigira kulai pai mioi singna akoi praja smaina sokpaje akoi yamna nungai jade aduga asukalaba lan sida akoi gi leiba ki oiba mapi mapa sing sina kaimta yengchen bidabase akoi yamna nungai jade aduga matung tarakpadasu thoktunaba honabiyo aduga moigi macha masuda smaina thokpa oram taragadi moi kasu tumina leramoi adu moigi macha masuni na khandabagine Junai Taruk Tiba Kangana Lerakiba Mahairoi ani Linthoi Ngambi Amadi Hamanjit pu 𝐶𝐞𝐿 terrorist singa tamthina otnairaba matungda mihathina hatkiba thong asibo Manipur Youth Front of Assam Maifana yaning da bafongdok pagal loinana akan mamong da condemn tawi haina Maifa ge General Secretary Tampak Mayum Salau Udina Kuyek Piduna Tadorpa Cherola Man Haidi Cherolasna Hai Haukiba Me Ahum Degi Hauduna ngasi fawba 𝐶𝐞𝐿 terrorist singa iramda Manipur da landarak pale palaitana chathari Kuki terrorist singna Manipur dagi tokhaiba homeland ama taliba asi oithokloi manglan amani mara laijadaba mahairoi ani ot nairaba matungda tamthi mawongda hatokpa amadi central force singna maira paibi ima singda onsinduna fu chaiba tawbada natana mahairoi khunaida phongna singna rakpa amadi Manipur government singna rakpa asi maifana akan mawongda condemn tawi hainasu cherolasna phongdorakli Kuki militant singa chatharakli balan athuga matam da lepkadabani makhatana lan tarok labadi Manipur gi mapanda choina khundariba Manipur kayana 𝐶𝐞𝐯 terrorist singi mathakta akan mamideng thamlagani Mizoram government na 𝐶𝐞𝐯 singda phongna mateng pangliba asi athuga matam da lepkadabani karingma makhatana mateng panglabdi Mizoram government ki mathakta makhal makha kya gi khongchang changsilagani hairi Manipur thokliba kanglup ani gi irang athuga matam da Manipur government amadi central government na waroi senama purakna ba hotnagadabani amadi mahairoi ani gi mihata chenaba sing athuga matam da faduna sivagi chirak pigadabani haina maifana appeal tawki loinana irang asina maram oiduna Imphal jiri lambida passenger puba gari singda maitai amata chathok kasin tawba yadriba asi Manipur lengak na thuga matam da mideng jangduna maitai sing national highway 37 da chathok chasin tawba yahana ba hotnabi haina su cherolasina takli
ꯆꯦꯟꯀꯨꯀꯤꯖꯣ ꯇꯦꯔꯣरिꯁꯁꯤꯡꯅ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯍꯤꯖꯝ ꯍꯦꯃꯟꯖꯤꯠ ꯑꯃꯁꯨꯡ ꯍꯤꯟꯖꯝ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤ ꯆꯅꯨꯒꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛꯇ ꯂꯩꯕ ꯆꯤꯝꯗꯣꯡꯄꯣꯛ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯀꯦ.ꯍꯩ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯍꯥꯏ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯇꯥꯡ 6ꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯍꯩꯔꯣꯏ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯃꯗꯤ ꯍꯦꯃꯟꯖꯤꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯗꯨꯅ ꯃꯁꯤ ꯆꯤꯡꯗꯣꯡꯄꯣꯛ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯋꯨꯁꯨꯒꯤ ꯃꯁꯥꯟꯅ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ न्यूरोसर्जन डॉक्टर अमित कुमार ने इम्फाल ईस्ट डिस्ट्रिक्ट की मनुंग चना लेबा वांखैगी मफम अमदा आंगांगसिंगबु वुसु हाइरिबा मसना असि ताकपी तंबिदुना लेरी DIPR दगी थदोरप पाउ अमना हाई अमित कुमार ना चाइनीज मार्शल आर्ट मखल अमा ओइरिबा वुसु मसना असिबु आंगांग ओइरिंगेदगी यामना पामजबा अमदी थदोकपा ngamdaba मसना अमा ओइबना हौजिक हौजिक इंखलकलिबा आंगांग यांखैरोमदा मसना असिगी ट्रेनिंग पीदुना लेरी तोंगान तोंगाबा नेशनल वुसु चैंपियनशिप सिंगदा अमित कुमार ने बेस्ट प्लेयर की टाइटल फंगलखिबदा नतना कुमजा लिसिंग वचमापन मौद्रा मंगादसु US की बल्टिमोरदा इंटरनेशनल वुसु कॉम्पिटिशन की सरुक अमा ओइना सानखिबा अहुम सुबा वर्ल्ड वुसु चैंपियनशिप ता पॉइंट 90 स्कोर तौबा ngamखिबा इंडिया के अहानबा सनरोय अमा ओइखिबगा लोइनना महांगना कुमजा लिसिंग अनि के 13 फावबा रिकॉर्ड अदु कायहंदना थमनबा होनखिबा मिसक अमनी ब्रह्मपुर नहाबम बामोन लैकायदा लैबा अमित कुमार असे हौजिक हुजि स्टेट असिगी मखादा चलाइदुना लैरिबा इम्फाल ईस्ट के जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्सता कंसल्टेंट न्यूरोसर्जन ओइना थबक पुदुना लैरि महांगना इंग कुमजा लिसिंग मगा चमापन मौद्रा माथोइदगी हौदुना अयुक्ता अनाबसिंग लायेंगदुना महाके हॉस्पिटल की ड्यूटी मतुंग नुंगथिल नुमिदांग वाइरम मयाम चंगद्रिङै वांखैदा लैबा कम्युनिटी हॉल अमदा नुपी मचा याउना आंगांग कया वुसुगी ट्रेनिंग नुमित खुदिंग पीरी अमित कुमार ना फोंदोरपगी मतुंग इना अना लायेंग बासिना महाके सिनफमनी अदुगा वुसु मसना आसिना महाके अपाम्बनी महांगना ngamliba makai masana asi sanagane amadi angang singda training pigene hairi वुसु sanabagi khongchat asida अमित कुमार के अपोक पामयांग लांगबम बिरमनीना अचौबा थौदांग लौदना महापुता पी तंबिरकी लोइनना अमित कुमार की मनाउंग नुपा पिगनी सचिदानंदा मयांग लंबम अमदी मनाउंग नुपी उसारानीसु इंटरनेशनल के थाक्ता सनरख्रबा सकनाइदबा सनरोइसिंगनी अमदी मकोइगी इमुंग मनुंग असि वुसु फैमिली हाइनसु मियामना खंगनै हाइरि सचिदानंदा हौजिक हौजी चाइना की होंगजौदा चथरिबा एसेट टेक्निकल ऑफिशियल ओइना सरुक यारी अमित कुमार के अपोकपा मयांग लांगबम बिरमनी असि लेंगा की एम्प्लॉई अमा ओइरंबगा लोइनना कुमजा लिसिंग अमगा चमापन मौद्रा की वुसु मसना असिदा खोंगदाजिङै बुदाकोन कराटे की अफावबा सनरोय अमा ओइरमकी महाक बुदाकोन कराटे की ग्रांड मास्टर मिस्टर चू सो सुना मलेशिया की चीफ वुसु कोच मास्टर चिंदा वुसु तंबीनबा हाइजबदगी वुसुगी मसना असिदा खोंगदारखिबनी मानो वुसु मसना असि मणिपुरदा होंदोखिबनी हाइरि डॉक्टर अमित कुमार हाई जेनिम्स डॉक्टर ओइना थबक पुजिङै ममांगदा महाकुमजा लिसिंगनी का मंगादा सिलोंगदा चही मंगारोम शॉर्ट सर्विस कमीशन की मखादा इंडियन आर्मी की मेजर ओइना लैरंबगा लोइनना आर्मी की सनरो क्यादा वुसु की ट्रेनिंग पिरमखी महांगना मियाम की पुंसी कनबता नतना नेशनल अमदी इंटरनेशनल वुसु की सनरो कया पुथोक्तुना मेडल क्या लौबा ngamkhre मखोगी मनुंगदा एल सना तोंबी देवी एम ज्ञानदा सिंहा एंड पुंसिप मैतैसु अमनी अमित कुमार कुमजा लिसिंगनी का अमदा इम्फाल की रिम्सता MBBS तमकी अमसुंग कुमजा लिसिंगनी का 13 MS जनरल सर्जरी पुणे की AFMC दा तौबगा लोइनना लिसिंग अनि का 19 न्यू दिल्ली की एम्स हॉस्पिटल दा MCH न्यूरो सर्जरी तंबल लोइसन की डॉक्टर अमित कुमार नेशनल वुसु चैंपियनशिप क्या दा बेस्ट प्लेयर टाइटल की मिंगथोल क्यारक फंखिबगा लोइनना गोल्ड मेडल क्यासु फंखरे महांगना हाई इम्फाल दा हांगलिबा वुसु ट्रेनिंग यूनिट असिदा कोर्स मारी लई कोर्सिंग असिगी तोलोपिनबा सनरोय सिंगदगी यामदबा फी खरा लौदना अमदी मसादगी लुपा लिसिंग कुनमंगा पुथोकुना ट्रेनिंग सेंटर अची चलाइना बहोनरी हाइना फोंगदोकी इंटरनेशनल
ꯐꯦꯗꯔꯦꯁꯟꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯠꯇꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯁꯤꯁꯤꯅ ꯑꯣꯂꯤꯝꯄꯤꯛꯇ ꯆꯟꯅꯕ ꯍꯣꯠꯅꯕꯁꯦ ꯁꯤ ꯍꯧꯖꯤꯛꯐꯥꯎ ꯆꯟꯕ ꯉꯝꯗ꯭ꯔꯤ ꯃꯔꯨꯑꯣꯏꯅ ꯁꯤ ꯆꯩꯅꯥꯒ ꯑꯃꯦꯔꯤꯀꯥꯒꯤ ꯄꯣꯂꯤꯇꯤꯛꯁ ꯈꯔ ꯂꯩꯅꯕ ꯎꯁꯨꯗꯗꯤ ꯁ꯭ꯇꯤꯜ ꯆꯩꯅꯥꯅ ꯑꯗꯨꯝ ꯗꯣꯃꯤꯅꯦꯠ ꯇꯧꯔꯤꯕ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁꯦ ꯑꯗꯨꯅ ꯒꯣꯜ ꯃꯦꯗꯜ ꯗꯦꯜꯂꯤꯒꯨꯝꯕ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯁ꯭ꯄꯣꯔꯠꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯆꯟꯕ ꯉꯝꯗ꯭ꯔꯤ Manipur Lengakna Kumja Lising Ani Tarukta Nongna District Terret Semkiba Adu United Naga Council UNC na Yaning Daba Amuk Hana Fongdokre. UNC na Tador Kochiro Lamada Manipur da May Ahum Degi Furup Ani Hairi. Ing Lising Ani Gata Headquarters Sing da Pakak na Rally Jatuna Amadi. Nimichamaga Kunchama Pani Hana National Highway Sing da Economic Blockade Tamduna Yaning Daba Adu Miyamda Utoki. United Naga Council na Miyamda Amadi India Government da Pisan Kiba Memorandum Amada Naga Singa Nagagi Lam Sokpa Amadi Furup Amagi demand Pina Bahona Bada Nagagi interest Sokpa Yaba Tabak Amata Tawa Yaroi Haiba Wapam Kya Thamki Hairi Mahiroi Sing the Park Sana Amadi Paring Naina Fu Jaiba Amadi Tungda Wakal Lena Urakpa Yaba Tabak Amata Taudanaba Manipur Commission for Protection of Child Rights na Manipur Police Yaunga Law Amadi Order Ngapagi Tabakta Mateng Pangliba Security Force Sing da Kangan Kray MCPCR Chairperson Mani Babu Frailat Pamnachiro Lamada Hai, Mahiroi Ani Hizam Lintoingambi Amadi Hizam Hamanjitpu, Kuki Kulai Paiba Singna Mihatina Hatpikiba photo sing social media da viral Oirakiba Aduda, Mahiroi Singna Numidini Humni Yaning Daba Fongdokpada, Security Force Singna, Makoida Asok Apan Kianangan Kiba, Kamisana Yaning Daba Fongdoki, Kongtang Tangsiliba Ahalamadi Angang Sing Laksin Bigit Tausil Taugadabani, Matau Tarabadi Mahiroi Singdu Laksinaba Amadi Kaihenba Asok Apan Yohandanaba, loudspeaker Season Aduna, Jackson World Pigadabani, Haina. Barricade Matik Chana Thamduna water cannon na chingba sijanagabani hairi. Democracy Chanariba India Gumbalaibak Asida Angang Singda Mapangal Fudok Bahibasi Chumde Manipur Commission for Protection of Child Rights na Chahi Nauriba Angang Sing Amadi Mio Begi Right Ngakna Amasung Chatnaba Yabamongda Mopo Mathau Karamna Laksin Gani Haibagi Matangda Security Force Singer Training Nongna Amapi Bahotnabiu Haina MCPCR Chairperson Mani Babuna Fongdorakle Mahiroi Ani Hizam Lintoingambi Amadi Hizam Hamanjitpu Minungsi Laitana Hatpi Kiba Thawongbo Akan Mamongda Kandem Tawi Haina Manipur Government Higher Secondary Lecturer Welfare Association gi General Secretary 𝐾 Singana Thadorakpa Chiro Lamana Fongdorakli Association Asina Imung Manungi Awabada Saruk Yabagat Loinana Asigwa Minungsi Khangdaba Thawong Asibu Manung Hanjana Tizinduna Mihat Asida Chenaba Mioi Sing Matik Chaba Chairak Piduna Asiguma Thodok Asi Mahiroi Singda Amuk Hanna Thoktanaba Khongthang Lokhat Pi Haina Association Asina Takselakli Mahiroi Ani gi Thawaina Mapugi Laikolda Hainam Lainam Oina Laibo Oirasunu Haina Su Cherolasina Fongdorakli Fizam Hamanjichinga Amasung Hizam Lintoingambi Anibu Minungsi Laitana Suda Lairiba Kuki Militant Singna Hatpi Kiba Silong Manipuri Student Union SMSU gi Acting President Chongtham Thangamba Maitaina Kuyek Pidun Thadokpa Chiro Lamana Kandem Tarokli State Government Amadi Central Government na Hauzik Manipurda Oiriba Fibam Asibu Yengduna Laitokpagi Mahutta Miyobegi Licha Chatraba Kuki Militant Singi Subu Kaktatuna Nongna Khananaba Amadi Atuga Matamda Mahiroi Anigi Achumba Puthokpagat Loinana Mara Laiba Sing Chirak Pinaba Union na Chirol Asida Takselakle Ngasi numidang Wairam Pung Taruk Makhaidagi Tariat Phauba Minuthong Hatai Social Welfare Union Amadi Hata Youth Organization Anina Senduna Hafiz Hata Dagi Oil Pam Mamangda Mahiroi Ani Hizam Lintoingambi Amasung Fizam Hamanjitpu Tamthina Hat Kibagi Achumba Wayal Fanganbiu Haiduna Kendal Thanduna Wakat Mifam Chatakre Mifam Aduda Saruk Yakiba Muhammad Fehad Chaudhary na Club Anigi Mahut Sinduna Hai Kuki Militant Singna Chahi Nauzariba Mahiroi Ani Butamthina Hatpi Kiba Asi Akan Mamong da Yaning de State Amadi Central ke Lengak na Atuba Chap Chaba Thabuk Laukhatuna Manipurda Amuk Hana Santi Purakpada Mateng Pangbiu Haiki अखोना हजिक सिंजरीबा कैंडल लाइट प्रोटेस्ट से अखोगी कुकी मिलिटेंट सिंगना तमतीना हाथी गरबा अखोगी इसन जम लिंथोंगानबी अमसोंग अखोगी इनाउनुपा फिजम हिमंजित के नुआइतना फोंदोकपो ओइना कुकी मिलिटेंट सिंगना मिनुंगसि लैतना हाथी किबसे अखोय याम स्ट्रांगली कंडेम तवे मसी अथुबदा अखोगी स्टेट गवर्नमेंट ना अमसोंग सेंट्रल गवर्नमेंट ना अथुबदा इमीडिएट एक्शन लौबियो अदुगा अखोय मणिपुरदा याम अथुब मतमदा पीस रिस्टोर ऑप्शनबदा मतेंग पांगबियो अमसोंग पीस रिस्टोर याम अथुब मतमदा तहनबियो मसी अखोगी यूथ सिंगी अपामनी अखोगी लेकाई सिगी यूथ सिंगी सो अपामनी Jawaharlal Nehru Institute of Medical Science Janims ki meeting makhada Chingoi Lamlel Kanbalup CLKL Amadi Voluntary Help Unit Committee Rims Anina Kutsam Naraga Senduna Ngasi Yaripok Malemda Lema Layem Bigi Kem Ama Fangthokre Tongan ba Department Singi Dr. Kayana Saruk Yaduna Pangthokiba Lema Layem Bigi Kem Aduda Saruk Yakiba CLKL gi Publicity Secretary Thoksam Sanahal na Hai
lamdam asida thokliba atoba irang asina maram oiraga sen puthoklaga lapna chatlaga layembagi khudong chaba leitabagi awaba kaya mayok naramba yai haibagi wakhalonda kemasi tangai fadana senjabani kemasida atoba thodang lobiriba doctor amadi staff singbu thagatpa phongdokhi asigi free medical camp ama yai pop malo senjaba under the aegis of Zanim aduga ikoina jointly organized by Single Element Kanbalok Amadi Rims Unit Voluntary Unit Singa in some Nabasida Lakriba Mikey Shonda the Yamana Laikidrabam Hydro any Hamanjit Amadi Lintoingambi with Tamtina Watpa Neighbor Toraba Matung, Miatina Hato Piki Batodok Asebo Manipuri Kanbalu, Makal Kasar Asama Tamoy Song na Penda Bamadi Nuaitaba Fongdorakli. Manipur Kanbalu, Makal Natador Pochero Lamada Wafa Masi Paladun High, Mahiro any Asigi social media da Badil Oikiba photo sing Adu Urubada Yamna Pendaba, Sahing Jabas Hasing at home the Hibasi. Atak na bagaloy na kuki terroristing na fong na may tasting mo sing na bani haina makal na law da bangam de haidi kuki sing na hawkiba me ahum de gilepta na ngasi pawa may tasting da atam na nong may kapsilak ba amadi mihati na hatpi giba sing asi urubada Manipur gi mapanda lay diba sing na su tumina laythok loy haibasi kuki sing na khangjin ba fai loina na mahairoy ani asi gi mihat asida chena ba mihat pasing athuga matam da Manipur government amadi central government na fagat piu mara lay diba sing bu sibigi chirak pi ga da bani haina makal na appeal tarakle People's Resources Development Association PRDA Bisnupurgi Kuntra ka mga suba mapo kumon ka mari lainana relief camp ta laidiba inme singna sem chaba polam singi exhibition ama PRDA Bisnupurgi office ta ngarang pangthokre Thorom duda PRDA ge President I Santi Secretary L Suranjoy Assistant Secretary Dr. I Roman Treasurer I Danapati Executive Member Singh S Brazen KS Mandol and Babitana Atoy Bamithunglen Singh oina saruk yaki Thorongi manung channa gender equality child right amadi family income generation gi matangda pakhalak pa yaba thabak thorom singi matangda akhang ahi singna wangang duna miyam mamangda punna wakhal taminaki Thorom gi saruk ama oina Bisnupur district ki tongan ba mafam singda hangliba relief camp ta laidiba inmate singna sem saba polang sim dup mattress khaw fi sunaba powder wagi pothok sing mora yendai na jingba polam kya gi exhibition ama su pangthoki loina makoi gi economy da support tabu oina poche kya su lainaki PRDA ge Secretary L Suranjoy na phongdok kibada district asigi DC gi mideng makada association asina inmate singi soklaba economy asi fagatna ba paikhat payaba amadi tawaya ba mateng sing thabak to onthok na ba hotnari haiki PRDA Bisenpurna akoina ngasi nomagi oiba relief camp da leiba inmate sing puthokpa crafts ke items singi exhibition program ama ngasi PRDA campus asida akoina paikhatsabani haiba program asi PRDA gi Kuntraga Marak Suba Annual General Body Meeting asida mayam ga koi member mayam ga aduga inmate singo unawi tanjama loroga koina thanjabani haribas deida koi tongan ba Bisenpur district leiba inmate singna makoi masana sajaba production sing maruina koi crafts ke item sing asi aduga loina ba atopa tailoring ki production mayam sing se koi yauri haribasi asi akoina leiriba akoigi inmate singsbu mokoigi livelihood ki support to program waina ERDM ti masigi thabak tominoi ba donor singa punna akoina paikhaliba program masigi outcome ama waina akoina district administration da mateng pangjaiba thabak thoram singdu gi outcome ama waina akoina haiba program se sinjabani Manipur ki wusu player Rosibina Devi Nauremna Hangzhou da chathariba Asian Games nupi ki kg humfu ki kanglu ki wusu da silver medal laudana ngase India ki maipak papurakre China ki wusu sanaroi jawai buna Rosibina bu ani sunoida maithi ba pi ki bana gold medal lauba ngamhaudabani adu moina ma kumja lising ani gatara nepan gi Jakarta Asian Games ta mahak na bronze medal fangkiba aduga yengaru rabadi ngase silver medal fangba asina mahaki mamai pak pa hengatle Rosibina na silver medal fangba aduda harauba phongtokpa oina mahaki medal adu Manipur gi miyam da dedicate tawre hairaduna silver medal asi fangba da harauba phawi adum oina ma gold medal lauba ngamkidabagi nungaitaba poi lakadoriba world championship ta saru yanaba training kana tawri haiki maraksida Rosibina na Asian Games ta silver medal laurakibada Prime Minister Narendra Modi na harauba phongtokpaga loinana pungning thawatkhre mahakna X ta tweet tawraduna hai Rosibina na 60 kg wusu category da silver lorakiba asina mahaki hotna jaman akhangkan ba mahaki thongna amadi haising ba sing adu uthokle mahaki discipline amadi akhangkan ba matawasi tamjadingai ni haina phongdokhi hoji aroi bada maroi pa amukhana pizari
Mahairoi loop tarung aluching tuna mahairoi lising na kwa kaithe lagi rasbabani gate fawwa khongchat ama chatuna security force singi ka henba thong singmo yaning da but kre terga sel ama fawwa kap kidre SP na khongchat yawa mahairoi singda ising yan kre Geneva United Nations ki manga European Manipur Association na Khuraizam athobaga puna sit in demonstration ama pangthokre UN delegate singda che sangyen kre Amade numit humni gi manunga loisin baya bairang loisin ribasina BJP gi double engine lengak fail oire haiba takle haina Dr. Nimai Chan Luang na phong dokre